Lakhipuronline Manipuri September ki tang kunipan nongmaijing numit ki Khomjinba Pao tabirase ahanbada maroi papao Tripura ki sagnaraba iba langonjam bir mongolda Chandumani Devi Krishna Kumar Devarma Sriti Manapi duna ikai khumnakre Gurucharan University Amsu Unit ki miyoi konma thoina saba executive body ama semkhre irabot ningsing thagi rehearsal pangthokre Malaysia da Phyto Science Company ki tarahumde suba anniversary da saruk yaruba member singbu taram nokre BTC Mikal da Boroland People's Front BPF na single majority phangduna mai pakre Assam Vidyalaya Sikha Parishad na saisakpa Jubin gi Ponsiwari school gi curriculum da yahollagani haina lauthokre amasung Asia Cup final da ngasi numidang Bharat amasung Pakistan gi marakta Dubai da sanaragani Haujik mapungoi papau tabirase ngasi September ki tang kunipan malem gi rabies numitne rabies laina gi maramda miyam da khanghanabagi pandamda nubitase panthokpani rabies vaccine yan hana putokiba French scientist Louis Pasteur gi leikidaba numit kamari lainana numidasi panthokpani numidasi da hui da vaccine kapagi maruoiba amasung hui na chiklaba matung kari karam mathorang lokot katage haibagi matang da khanghanbani World Health Organization WHO na chahi asigi World Rabies Day ki thamliba theme di Act Now You Me Community haibasini Khumpui Charitable Trust Hezamarana Tripura ki sagnaraba aiba Langonjam Bir Mongolda Chandumani Devi Krishna Kumar Devarma Sriti Puraskar Lisinganiga Kunmanga Piduna Kai Khumnakre Masi Kokborok Longi Lupamana Manipuri aiba Madapiba Ahan Mamanani Ngarang September ki Kuntaret West Tripura District ki Sidai Mohanpur ki Hezamara Larima Rongmari Nok English Medium School ki Multipurpose Community Hall da Pangthokiba School asigi chahi ki thauramda Manipuri amasung Bangla lon anida sakhang maikhangaraba iba El Biramongolda mana asipi bani mana asida lengyan citation amadi seloina lupa lising tara yauri mana asi kokborok folk singer Sukumani Devarma da supi dune kai khumnaki banbayai mana asi lisingani ga kunhumdoida biplop urang amasung lisingani ga kunmari da Gautam Lal Chakma da pikrabani mana asi Rabindra Kishore Devarmana mahaki apokpa pokpi gi mingda kachabani sagnai scholar Naresh Chandra Devarmana Tharoma Poiraga Aiba Bimolandu Chakraborty amasung Tripura Bani ki editor Raghunath Sarkarna guest of honor oina saruk yakhe Thauramda Kokborok Londa ahanba PhD fanglaba Biplop Devarma amasung Aiba Ajit Devarma anipusu ikai khumnaki haina Agartala dagi phangba paw sin haire All Assam Manipuri Students Union Amsu Silchar District Committee ki Luching Makada Gurucharan University Amsu Unit listing aniga kunmanga kuntaruk semkhre September ki tang kuntaruk irai numita Amsu Silchar District Committee ki President Laitonjam Bijesna Mipamapu oiduna pangthokiba Mipamasida Amsu Central Committee ki President Ngasepam Sanahal amadi Amsu Central Committee ki General Secretary Asangbam Sopon Sarukjakhe Makhatana Amsu gi Executive amadi Gurucharan University da tamliba Manipuri Mahiroi Singa Kupna Khanaraba matungda Gurucharan University Amsu Unit haina mingthonba Miyoi kunma thoina saba executive body ma semkhe nauna khallaba Gurucharan University Amsu Unit asigi president oina Sagol Sem Tripti amadi General Secretary da Longjam Rahul Bukhankhe loinana Amsu gi pathap matungina wasak lobagi thauram su pangthokhe Jananeta Irabot Memorial Trust Jimet na sinduna lagliba September ki kuntra da pangthokodoriba lamyanba Jananeta Hizam Irabot ki chamaga kunmapan suba mapok kumun thorongga mari lainana pangthokadaba Mars Pars competition da saruk yagadoriba college school singi Mars Pars rehearsal ki thauramama ngarang mapung phana pangthokre punna contingent kuntaret na saruk yaduna pangthokliba rehearsal adu Jiribam Higher Secondary School ki sanabungdagi lamthakhe aduga Irabot complex da leiba lamyanba Jananeta Hizam Irabot ki mitamda ikai khomnaraba matung BOC da loisinkhe
Kabui Salang Maiba Healthcare Private Limited Imphal amasung Phyto Science Company Imphal na sinduna handakta September gi kunma thoida Malaysia da Phyto Science Company gi 13 suba anniversary da saruk yaruba member singbo taramna ukpagi tharomama Imphal gi Manipur Press Club gi auditorium da ngarang pangthokre thoramda company gi Imphal office ki advisor Dr. R.K. Gunachandra company gi director Dr. Khwairakpam Herojit Madam Sakuntala Leima 3 star amasung Madam Sophia Kumam Blue Diamond na mathangsina Presidium member sing oina sarujake akhanna bathabak kaya pangthoktuna mangjil thana changsilipa leader kaya busu achamba khudol piduna taramna oke director Dr. K.H. Herojitna leader singna makhatana thawai yauna thabak tobinaba appeal tokhi advisor gi warol piraduna Dr. Gunachandra company asigi masa sing Delhi Kasar Hojai Guwahati Kaksing Moirangna singba hangdoktuna miyoi kaya direct amasung indirect oina thabak piba ngamliba si leader sing asigi honaba kanbanani haina singthaki leader punsilemba maiteina Malaysia gi numit nipani gi khongsera dugi paudamsu macha khaina thambiki welcome address na Madam Ibe Haibi Devi na piki program gi anchor na Ranjit na oiki amasung thagat wahaina Chongtham Samchandra na piduna tharomadu mai pakna loisinki Bodoland Territorial Council BTC Mikhalda Bodoland People's Front BPF na single majority phangduna mai pakre Bodoland Territorial Region gi jila manga gi tongan ba seat nifu vote masing thibagi thabak ngarang loisinkhre BPF na seat kunipan UPPL na seat 8 amasung BJP na seat manga phangkhe BTC ki makok Pramod Borona Goibari dagi amasung BPF ki president Hagrama Mohilari na Debargaon dagi mai pakhe Mukhyamantri Dr. Himanta Biswa Sarma na BPF na mai paglakpa sida mahakna harau nungai ba phongdokre Jubin Garg na laikhidabagi thodok mari leinana maroi ba miyoi ani Siam Kanu Mahanta amasung Siddhartha Sarma gi bayokta Assam Police na lookout notice thokre Notice asi Interpol ki kuthangda thokibani hairi masina maram oiraga makhoi ani asi Bharat thadoktuna chatpa yaroi dori masigi mathakta Assam lengakna Singapore da leiba Bharat ke ambassador ki kuthangda NRI Nipan da su notice pikre Kendra ki mantri Jyotiraditya Sindhya ngarang kahili parada leiba Jubin Garg ki yumda chatuna ikai khumna pot kre Amaromda Assam ki maming lairaba saisakpa Jubin Garg pu ikai khumna ba utpo oina Assam Vidyalay Sikha Parishad na saisakpa sigi punsiwari school gi curriculum da yaholagani haina lauthokre Jubin gi kahili parada leiba yumda pangthokiba thoromamada waphamasi lauthokibani Asia Cup Cricket listing aniga kunmanga gi miyamna khorang na ngairiba Bharat amasung Pakistan gi final match ngasi Dubai International Stadium da numidang pung 8 makhaida toss tawduna hauragani Asia Cup ta Bharat na 9 lakh final da mai pakre aduga Pakistan ki team na Asia Cup ki title anirak lobangam-khre Energy Healing Center Rongpur da computer gi matengna anauba madi ariba anabasingbo computer gi matengna layu khangdoktuna layengba hausare computer gi matengna makal makhagi anabasingi report lokthokuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng ga yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhangajari Bikasi Agro Producer Company Limited Singirbon Kasarna Puthokpa Lamdam asigi Laihaudagi thokpa cheng Ranjit amadi chengi yamna chingba Lakhipur Fulartol Poilapul amasung Silcharda
कंडीशन खरगी मखादा अदोमगी युम डिलीवरी पीनबगी खुदोंगचाबा थमजरी खुदोंगचाबा सिलौनबगी दमक मोबाइल नंबर 9613853127 नत्रगा 9435405527 नंबर असिदा ऑर्डर तौबीबा यारगनी अदोमना लैबीबा चेंग असिना लौमी सिंगी संदान लंबी ओइबता नतना समाज असिगी सेन्मिटलोंदसु चाउना मतेंग ओइरगनी हाइबगी थाजबा थमजरी पाउजेंजरीबा विकासी एग्रो प्रोड्यूसर कंपनी लिमिटेड सिंगिरबोन कसार लखीपुर ऑनलाइन चैनल असिबु येंबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना त्रिपुरा की सकनाइरबा इबा लांगोंजम बीर मंगोलदा चांदुमणि देवी कृष्ण कुमार देव वर्मा श्रीति मनापीदुना इकाई खुमनख्रे गुरुचरण यूनिवर्सिटी आमसे यूनिट की मियोई कुनमाथोइना साबा एग्जीक्यूटिव बॉडी अमा सेमख्रे इराबत निंगसिंग थागी रिहर्सल पांथोख्रे मालयेशियादा फाइटो साइंस कंपनी की 13 सुबा एनिवर्सरी दा सरुक यारुबा मेंबर सिंगबो तराम नोख्रे बीटीसी मिखलदा बोरोलैंड पीपल्स फ्रंट बीपीएफ ना सिंगल मेजॉरिटी फंगदुना माय पाख्रे आसाम विद्यालय शिक्षा परिषद ना सैसकपा जुबिन की पुंसिवारी स्कूल की करिकुलम दा याहोलगनी हाइना लाउथोख्रे अमसुंग एशिया कप फाइनल दा ngasi numidang भारत अमसुंग पाकिस्तान की मरक्ता दुबई दा सानारगनी लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।